MLA Minister oiba haibasi hereditary right nate masi election tawduna praja miyamna chahi mangagi mihut oina khanlaga thagat lakpani haina Manipur People's Democratic Front ki President Sapam Samungong na phongdokhrei wafam asing ase Manipur Press Club te pangtokkiba paugi mifam amada phongdokkibani magna makha tarduna rajniti tawba haibasi lebak praja miyambu santi leina ba masi khangdraba political party marakta amaga hunaduna sum Leiba Tarabadi Ingsin Kungo Humdogi May Ahumdagi Hauduna Hauzik Fauba Waroshin Purapangam than Lariba Irang Asidanatana Atopa Masidagi Hena Sati but Holo Kayaso Tola Kigani Constitution of India the Yauriba Article 1 the 395 forward the Lariba Article Amadi 1 the 12 forward the Lariba Sedulna Manipur Protection Taude Haibasi Manipur the Lariba MLA Fumpuna Kangjin Biu Haina Fongdoke Manipur Damak Amadi Injagi Damak Lariba Mihut Singna Katok Patangai Fade Rasiti Haibasi Cinema Darmanati Haina Fongdoke Launaba Konaba Mayam Singase avoid to view pain the Yanada Leba interest over Obilam Gani Madu debate on Nalaga Madugi demerit merito Naina Viraga Nungaiba Manipur Santi Leba Manipur Sakapa Bharat Prithivira Super Power Oinanaba Sanganaba Honorary I will say Manipur people the only friendly Magi Dagi Bharat Kiwina Honorable MPs Sama Nipumanga or Sama Nipum Doi Sabagi Honorable MP Chani Nipumanga Aduga Manipuri Wina Honorable MLA Umpu Aduga Hujit 59 labels Leda Manipur people the only Frana Iko Nona Hanna Kuram